Miss Welcoming Tabiri Sumbu Yumnam Anuradha de Binekona Kurumzeri. Housing Maroiba Pauda Kaksing District Palian area da Makatana Pandava Todok Sing Toktanaba Pandam da Kaksing Assembly Constituency MLA M Ramesh Nachia Loduna meeting Bang Tokray. High School Living Certificate Examination Amade Council of Higher Secondary Education Manipur na Lauba Parikha Singda Magwang na Pangma Mahirishing Okray. Aibe Yaudana Lamda Mama Sakat Pangam Loy Haina MMW Oge President Korimayom Bowaina Pondokray. Loinana Israena Landabada Gazadamio Humuta Matoy Hakray. How's the Pausan on a Pizzetti? Kaksing District Palente area da Makatana Pandava Todok Sing Toktana Lehena Bagi Pandam da Kaksing Assembly Constituency MLA M Ramesh Nachia Loduna Security Amadi Miamge Oiba Mipamba Among Asi Palen Maning Laikai Community Hall da Pangthokray. Kaksing District SPTS Brikamzit Tengnopon District SP Rahul Gupta Kaksing Police Station ge OC Palen Police Station ge OC Amadi Kaksing Commando ge OC Yauna Palen da Laiba Maite Shingi Klapa Amadi Maira Pai Bishingi Mihut Sing Yauna Miokiana Sarugi Aduna Pangtokiba Mipam Paduda Palengi Miamgi Maike Dagi Haukiba Chahigi September Tang Nipanda Palenda Pandava Toto Totuna Mioi Ani Lekidaba Amadi Miokiana Aso Apan Nankibagi Toto Adugi Matunda Laibak Pabana Ngasi Pawadi Toidokpa Achoba Pandava Toto Tokpagi Chang Nemli Adubo Hausekso Miamna Matampa ama hektada irang tolakatra haibagi akiba leidiba amadi palengi lopam khara lopanba yadriba ase yahanaba security ki thabak lokhatbiyo haiba wapam yauna wapam kya bukhatke miamge wakat sing adu taraba matung miamna pamliba security ki oiba thabak sing ka adu Kaksing district SP amadi Tengnopon district SP na thabak oina onthoktuna Palente area da Makatana Pandava Todok Sing Toktana Bahonagani Haina Tazaba PK. Luinana Kaksing Assembly Constituency MLA Maike Dagisu Palengi Miamna Irang Asina Marambo Oiduna Miamna Tengnariba Awabasing Ase Kohanaba Tabak Paikakani Luinana Miamga Tuina Unaduna Palenbo Mausagi Saktamda Hansalangnaba Amato Ena Tabak Dominanaba Wapam Sing Supongdoke. Train da Amba Oina None District Kongsang Railway Station da ngasi pusalapa seng Chief Minister Nongthoma Binena Okray. Kumza lisangani kumanga phawgi manungda Imphal da train da Europe yana leire haina Chief Minister N Binena Phongdokray. Train da state asigi chengi consignment ahanba oina station asida pusalapa duda taramna opagi tharonga mari leinana pamisanga unaba amada Chief Minister Binena Phongdokibada ngasi train da cheng pusalakliba asi tharaga Tangai Padana Changraba Yaba Pulam Singh Pusilakpa Ahomlak Sure Ngasi Pusilakliba Singh Asi Punam Metric Ton Lesing Mapan Chanini Kongsang Railway Station Pawa Cheng Pusilapangamba Asina Jiribam Dagi Trokta Kilometer Chaniga Kunlom Chatuna Cheng Loram Bagi Awabadu Karamakai de Kopangam Lakani Mamangda Tupulda Landslide Tokiba Dudagi Maike Somda Paikaliba Railway Kitabaga Sekara Tengtakibani Tupulda Ladyba Tanin Singh Mapung Pana Sem Saba Loidabadi Kumzali Singani Kumanga Pauki Manungda Impalda Train Tunglagani Kali Railway Gate Tabak Taram Sing Amade Train Ge Kutang Tangai Padana Changba Polam Sing Mai Pangna Pusalapa Asida Kongsangi Miam Amade Kula Asigi Village Sepna Mateng Pangkiba Sing Adu Tagali Loinana Tabak Taram Sing Asitekta Kaidana Bahonabada Railway Protection Force Assam Rifles BSF Amadi Manipur Police na Lodi Batodang Taganingai ni Hainasu Chief Minister na Makata ke. Taramaduda Water Resource Minister Awangwo Nimai Nomba Assembly Constituency ki MLA Dipu Gangmai Railway Amadi FCI ki official sing Amadi Lenga ki Makok Thongba official ke asu sarugya ke. Kaksing Police Station ke manung channa leiba Kaksing Sumnang Laikai Sambalai Parengda Ahal Om Yuni Haina Mahi Ama Thaglubadage Ahal Ani Laikana Bakamdana Laikidre Ahal Amana Ziban Hospital Kaksing da Pukatuna Laikana Kray Tagdoka Sing Arang Nimidang Pong Tarika Minin Nipuram Tarakpada Ahal Om Ase Yumda Yu Thangminaraga
yu khara wale haina hana lemhoba lehori haina duna makoi ahumge manungda amana mayumda changkhraga plastic bottle amada purakpa mahi ama thaksilubadagi makoi ahumge manungda mioi ani laikana bangamdana laikhidabani amana Ziban Hospital kaksing da pukatuna laikana duna lady haidi Tagdoga to the Lake Draba and Adugi Maming Yankombe Ibomcha say Marpunitoi Amasung Yankomb Niladeza say Humbudamarikawi Makoi ani Machemanaune Aduga Laikanaduna Ladyba Mui Adugi Mamingna Naurem Ibotombi Chahi Humbutramakawi Makoi Ahumak Kaksang Sumnang Sabalai Sambalai Paring Dagini Laikanaduna Ladyba Naurem Ibotombige Pibam Kudong Tingai Oidre Hairi Board of Secondary Education Manipurna Lauba High School Civic Certificate Examination 2024 Amasung Council Nauba Higher Secondary Education Manipurna Lauba Higher Secondary Examination 2024 the grade Magwang na Pangduna Mai Paklaklaba Hianglam Amasung Wabagai Kendrage Manungda Labor School Singda Tamba Mairoi Singda Aikuigi Yaipalam Sing Lob Singsamai Chingamathakna Manapiduna Puning Tawakre Aikuigi Yaipalam Sing Lobke Kumapalak Suba Meritorious Award in Topage Tarampa Ama Ekogi Yapilam Singlumna Wabagai has secondary school principal Amadi Stop Singapuna Sinduna Ngasi Skuna Asida Pangtokre Taramadu the Council of Higher Secondary Education Manipuri Secretary KH Asni Kumarna Chief Guest Saita Academy Award Maibam Navakishore Wabagai Higher Secondary School principal Mayambam Borod Polestar School Wabagagi Principal Hairang Kongzamp Noyont Ilangbam Kaina High School Ilang Kampopigi Principal Ilangbam Somarendro NK English Academy Langmedonge Principal Aribam Dina Chandra Sarama Iramdam Michael Langmedonge Administrator Taunazam Zamsna Guest of Honor Senko Oiduna Aikuigi Yaipalam Senkaluke President Dr. Ilangbam Iboyamana President Oike Ngasigi Tarampa Aduda, Equigi Yapalam Sing Lopa Amadi, Tongan Tongamba, Mioikiana, Kalapa Award Nipan Yantoke. Award Singadudi, Equigi Yapalam Sing Low Meritorious Award, Mayangbam Ibobi Sing Meritorious Award, Huidrom Gopamacha, and Rihini Devi Memorial Meritorious Award, Yumnam Ningol Ilangbam Ongbi Loidang Devi, Memorial Bets Mother Award, Yaikom Ningon. Jabumbam Ongbi Mangolngambi Devi Memorial Meritorious Award Maibam Jageshwar Singh Memorial Meritorious Award Huidrom Angau Singh Memorial Meritorious Award Amasung Aikuigi Yapalam Singh Lob Consolation Prize ni Lubasagi President Dr. Ilangbam Iboyamana Pongdorokpada Hianglam Amasung Wabagai Kendrage Manungda Pokiba Chaukiba Aduga Hausana Tonga Tongamba Sempam Kya Paituna Impalgi Mapong Kya da Laikraba Mio Yankini Twina, Punsalaga, Lisang Masamapan, Marpudra, Humdoida, Equigi Yapalam Sing Lobase Sam Kibani, Lobase Sam Kibagi Marueva Pandam de, Equigi, Hauropam Oidiba, Hianglam Amasungwa Bagai Kendrage, Manundage, Ladiglai Shu, Sanakonaba Amadi, Ate Hiram Kiada, Mitoi, Mihelak Pasingbo, Puning, Tawanabani. Pandamba Asagi Makada, Lisang Machamapan, Maruputra, Mangadage. Hauna Aikuigi Yapalam Singh Lo Meritorious Award as a Piduna Lakpani. Aikuigi Yapalam Singh Lopa Asida Hausakti Hyanglam Amasong Wabagai Kendrage Manungdagi Wakalom Miokia Amaso Yaurakle Atekia Su Yawira U Lup Asina Mahiroi Shingda Manapiduna Puning Tagat Pagitaramba Asi Sahi Kudenge Pangtokigani Haiki. Yanglam Wai Side of Popa Sing Ada. Tabak talk the Nadi Lake Raba, Sidadi Koi talk to advantage the late Tavanina. At my lake, if I put a kind of toy like minded, was a kind of sit high tare. I was the power to say from some of the trying to room Sure. Other Corona prize, people who was in a 95 day open. But I quite a quantum D, I say, education. Medical, social and economic and sports. I was this mayam that way. Angam Bating Pangwa Masu Yokapa. So see, I don't know when I
MISRC ki se percent UB Sahana Kangpopi district da hangba rally camp ani de satna yang sangkre yang sing concert aduga marilena commission to office ta pangthoke ba pawgi mi phamama da UB Sahana hai Manipur gi irang asana maram oraga Kangpopi ki Mandap amasung ITI building da hangliba rally camp singi phibam yang sangke loinana hariba rally camp singa asida changda pham loriba inmate chinga so unaduna makhoi apen penda kaya gi maramda wari shanake yangsang concert asigi maru eba damdi rally camp singa sida miyoiba amana tangai phadana changba polam sing ningthina phanglibra highway singi maru aina asa athak sanitation hall amade mahiroi singi right to education matik sana phangbra highway sing yangsin ke punamaka asi matik sana phangli highway sing inmate chingna phungdoropi matungina khangbangamle concert aduda inmate changna phungdorakibada makoi masa masa gi maramdanda mahusa gomp lining lay haibasini loinana miyam gi apamba political gi oiba demand ke leramba yai adubo MISRC gi oinadi human rights asina khwaidagi maru oi aikhoi gi pandam so human right mapung phana ngak sen bani masipuna mak thabata onthoke hairabadi mahusa gom tangdul laitaba phibamda hanjalan ba haibasi yamna mamothok tai haiba wafam kya inmate singda thamlake haina justice UB Sahana makatana phongdoke so that building was used as a relief camp 95 families are there out of which the 40 families from Imphal 35 from Kangchung DM University gi mahiroi singna taliba dimang khudakta pitokadabane haina All India Student Federation AISF ke maikidagi marilene basangda taksilakle ngasi irabota babanda leiba luba sage office ta pangthoki ba pawgi mi phamamada wa phamasi luba sage general secretary Wangland mangangna wa phama ase pongdurladuna hai DM University ase Manipur gi puwari da yamna maru aiba mahishang amani Housek Ladiba Manipur University asi DM College na college oidingai da hodokibani aduga college asimaksu Manipur ge ahanba college ama oibatana tana awang nongpok lamdam ge masangnaiba misak kya puthokiba college amane adubo university hek olakpa matamda Manipur lengang na pura mangan kre hauze makhal kya ge wathong na piktanduna leiraba university asigi awabatarba mahiroi singna wathok singa do sol tawbina ba strike sangsele Jarahen bagi khongjang sathadi adubo lenga ke security singna phazin punsin biba asi All India Student Federation Manipur State Council na akan mamong da kanem tawi University asida Manipur lenga ta khud thingzen ba yaroi kudakta vishi amate professor tangai phadaba employees sing hapkadabani kudakta class hauba yanaba thabak paikhalu watuna leiba exam sing athubada pangthu u mahiroi singna taliba dipan sang athuba matamda pitok trabade mahiroi khunai gi damakta leidiba mahiroi law for All India Student Federation na mahiroi singa loinana akan makhongjang junction ma horagani haike ese Manipur di warida maluina di aduga college ase Manipur di ahanba college amani University ase Manipur lenga na khud singjanba yaroi kudakta BC amadi professor tangai fadraba employee sing hapadabani aduga diu leiba exam sing athuba da akopiu fajin kiba mahiroi sing kudakta thadu dimasing ase pangthokta taradi setna student committee sing galwinana khongjang chingkinjabani The viral Haiba Facebook account amagi status da UNLF MPA ge commander ama oiriba Tiger amadi Ningol Macha battalion ge commander Abdullah Anibo miyam da lana wan bayaba mongda thagakiba adu nisagi mayai wakal khantaba ngamhodabana samjin sajalaga haikibani masigi damakta miyamge amadi leibaki yaifana bagi damakta leidiba party amadi leibak miyam na ngapiyo haina account asibu chalairiba Daniel Irfan Elias Imran Varot
chahi kumathoina phongdorakle wafam asing asi yaripokta pangtokpa pauge mifam amada Imran na phongdokhibani Mana hai asagamba party ki izat sokpa yaba asi matungda amuhanna tawzaroi party na amati lebang miyam na ngakpiu status aduda laikai thangnaba imanaba kharagi ming panduna live thread tawba wafam kaya phongdokiba adusu nisagi mayayna haikibani miyamna mahakpu ngakpiu masigumba thawongka asi amuhanna tawzaroi hanasu Imran ta barona phongdorakle ai sama Imran ya topic lagi ai ngarang messenger di khutang status ta UNF MPA gi Sar Tiger Comedy Minol Masagi Sar Abdullah makoi ani jasokpa ya wa haiki da isan sa sasilaga khanthau tabdagi haikibani adu makoi an party da ai shagi Iran do ngapina ba hajari ngadi lekagi manaba kaya di mangin palaga ay mohoy kay gumat ngayon daba amang popularity mohoy desu nakpinaba hajari Manipur da tangdulai ta taba phibam pa apa mayong ne riba sage matang da tha sage tangkuni panda delegate jantar mantar da protest demonstration ta ama sathaga dori masida lamda masida khundari ba kanglo phuru ki miyam imalop CSO Singh na amata oina lemina duna sarugya bi haina Delhi Maite Coordinating Committee DMCC Women's Wing Publicity Secretary Naurem Lili na phongdorakle ngasi Manipur Press Club ki thangzeng ko hall da pangthokiba paugi mi phama mada wafam se phongdola duna Lili na hai protest demonstration da asi nungthingi pungka amadagi ahom phawa chathagani loinana tongan ba mapang kya da su khongjang asi chathagani Manipur gi mapanda lekhiba itin inauseng imalebak asi kaibe yaroi amadi Manipur mai chaktuna tangdu laita daba phibam pha ama mayona riba asi kanbada achoba thodang loduna kholaw minasi khongjang asi gi maru aiba agenda de Manipur gi irang asi laksin naba thangzilakhiba Santrend da forcing na Manipur bo mache tana thugaina ba honariba chin kuki narco terrorist singbo sagatuna thoklibai irang ase mai chunaba honariba ase tokpiu loinana lamdam asida puropa kanglo khuding amata oina nungshi sanana laminaramba ado Santrend forcing na sambal khazinduna thamlibasi Tokto Hanaba Amadi Lan Asina Marampo Iduna Relikem da Changjapam Lautuna Ladiba Lanjanariba Miam Singha Atuda Masamasagi Yumda Hanjanaba Lengangna Paikapam Topa Tabak Paikanaba Toranga Paikat Biu Kuki Terrorist Singna Bunker Sazinduna Jingtaktagi Leptana Nomai Kapsala Glaba Asi Lebanduna Amadi Saziliba Bunker Singha Asi Loktok Nanabagi Matangdani Haiki Central forcing na khoi hana khoi Manipur ase amata oina tang dulaita na chingtam kha idana leiramba mafam asida khoi gi mafam kaya da makhoina sambal ama khari base sibu lo athuwa matam da lokthokpiu amadi khoi gi lan asina maram oiraga mafam kaya da relief ke mafam kaya da leiriba khoi gi IDP sing sibu makogi masagi permanent mayumda hanjal hanaba leba lengak sibu nga iba sarkar sina athuwa matamda lawgada step singa dubu lokhatpiu Gari gi maning da leba lopari chamang arombai ising jentopam leitabana lomisang awapake mayungnare masidana tana airport ke runway phawba ising tumsinduna ningtina thabaga tohandre haina gari youth welfare association secretary nongthomam surchandana phongdorakre ngasi sangai pro mamang konjeng lekai da leba sandangkhong da uku hapage tharanga bari leinana pangthokiba paugi mi phama amada wafama se pongdoladuna churchandrana hai gharige maningda leiriba lopari chamanga hembage lokpham mafam asidage chenthokidaba ising ithai lokhong ka ningthina sabjin sajandabana ising senthokpam leitabadagi ising tumsinduna low panpada khudong chadaba kaya mayungnari masidana tana mafamba asidage chenthokpangam dana leiriba ising asina Manipur gi amatangara airport ke runway phawba ising tumsinduna airport asin ningthina matau tohondabagi phibamba amada lakiba adu GYWN sinduna ising Jenthokpada maru oiriba ithai lokong kya tengbage thabak
paikhatuna longmi singna thinariba awawa ase kharadang oirabasu kohanaba honabada Patoi Assembly constituency ge MLA ke maike dege angamba mateng kaya pangbiraki masida natana atoba miyoi kaya na su makoina angamba mateng kaya pangbirapa ase magthagapa phongdokchari loinana lopham singa asidagi ising senthokpada maru aina ithai lokhongka ama oiriba Waishal Marind Sendopa Asina Mamangda Ising Tumdana Leramba Lopham Sing Ising Tumbagi Awaba Adu Karamakai de Kopangam Lagani Amadi Sangai Pro Mamang Konjang Lekaigi Mafam Singda Amoda Akai Langtok Tuna Mafam Aduda Cheliba Iram Nala Punjan Badage Nong Chuba Matamda Ising Senba Ngamdabduna Ngamdaba Sinasu Ichau Topagi Maramama Wehli Maramaduna Mafam asida amoda akai hundopireba miyoi singna mafam sana adom ge amoda akai sing patient thambiyo mafam sadana pata haude langthokpana lambi aduda satok sasin dauriba miyoi singda namthiba hangoiba manam nambatana tana makan makha kya ge laina tina narakpa yabagi jingnaba pohliba asi mari lainaba singna yangsinbiyo loinana ising ichawna marampo iduna makha Mahantahang kraba lopham singa asida tuba matamda lopan ba yanaba hybrid pho pibinaba marilai basingi puning siksilaki hybrid ki kharanga na lokpa ya ba phogi khras pibiragadi khogi lomi sina su yana nungai jagani loina na ai leptari ba mafam asi miyam gi amopa hudopham oiba masi akhoi GYW na su yengchin jabangam da maram di sorwa ma dalai banina aduna amora kai hundo piliba Sinau sina su mafam asida amora kai hundo pigano loina sigi lambi su amora kai pra hudopham oire sisu amutang mari na ba authority ni yengsin biraganda lambi sa pamida yapna khudung sa da ba amora kai na pikta manam na tipna khangam da ba adugumba amora kai sisu mari na ba authority na ampi yengsin biu loina na amora kai hundo piliba paipana mana su mafam sida amora kai hundo pigano dustbin yaw biraga phajana amora kai mafam sana lotion biu haiba mafam simu Blood donate tawbada miyamna chignaba amadi akiba lebigano Blood donate tawba yariba miyoi adu basa physically fit oi haiba taglebani haina Manipur voluntary blood donate tawkraba meet ubang ngamdraba disabled person kundrapa premjina phongdorakle disabled oirabasu miyang bidabangta amadi society gidamakta khanduna idan Manipur tawkraba lamdeng makha lekadege voluntary blood donor kundrapam premjit singgi Maripurak suba idan tawkibaga Mari Lainana Lifesaver Manipur DFO Imphal West Lamdeng Apunba Naharol Mateng Pangsi Group Pioneer Club Lamdeng Makha Lekai Audio Lamdeng Amadi Caesar Blood Center State Blood Cell National Health Mission ISDFC Bank Manipur Puna Kusamna Dona Lamdeng Makha Lekai Deleba Pioneer Club Ta Imagidamakta Upambi Ama Mahakidamak Igi Tengbang Haiba Timda Pangtokiba Thoranga Mari Lainana voluntary blood donor asina Pondokibane Mana Makatana Hai Mark Sahi Kumanga Rovge Mamangdagi blood donation Tawtuna Lakli Mahak Masa disable Oi Haiduna so Mahana Angamba Magaida Society Asikidamata Karigumba Kara contribute to Pam to E Haiba Kanbagdagi blood donation Asita Ubane Masida Sunatana Mage Haksang Asi Mahana Lekidraba Matung Rems da donate tawkre amadi Mage organso donate away yaba kuting tawkre Tongamba Makalge awareness program kya da su sarugya kre Hauzaki Matampa Asida Yumpamba Matamda Kuti Yengnaba Adugumba Lohongaduriba Nupi Adu regular blood donor oribra Haibadu Yengnaragadi Lamda Masida Mubigi Punsi Kangadaba idan tawba miyege masing hengani haiki taranga mari lenana voluntary blood donor kyana idan tawkibaga loinana uchara kya suthaki karigumba kara aina to phungtui habiki wakhan khan lakbadagi ahanbada ai blood donor sidahana khut adabni aduga loinana blood donor to motivation kayama Manipur ki ka tuan to lai asiga lunana aina mayam da ngamba di kana roi haina ai ka si fully donate ai rista ai dead body si ai na dai ka matu to fully donate concrete atu asi
Universal Friendship Organization sponsor Tauraka Hangba Nongpopana Tengol Lakpa Loishang Ithampuren da Hangdana Ladyba Maitilla Loy Ichinde Inauxingda Sedo Women's Wing Yaripo Bazana Mateng Pankre Sedo Women's Wing Yaripo Bazargi Ima Ibel Maira Paibishingna Nomada Changraba Yadaba Asa Atake Polamkea Ama Mateng Pangbiraba Ambadi Yaipathauzal Pibiramba Asagidamata UFO Central Committee ke Maike de Thagat Pagal Loinana Ikai Khunaba Ulakli Mateng Bangba Segamari Lainana Sedo Women Wing Yaribazagi Secretary W. Primlana Hai Kanagumba Karana Asagumba Tabak Tarampa Asi Pangtong Naba Honabada Karim Naduna Hosepo Lantauribra Haibani Chikba Wapam Pondoropa Asi Yamna Laibak Tibani Yamna Nungaitaba Pawi Lamna Masagi Hosego Ediba Pibam Asi Tambangamdre Kangadana Karigumba Ama Hekta Tolakba Yabna Aikoigi Kulsing Tangai Padana Ngapagi Tabak Jathariba Senka Puning Togapam Toi Nongpok Maikegi Oinasu Ye UFO gi Makada Ladyba Maite Laloi Yauna Jacksona Ngaksenba Asina Ekoi Tangdu Laitana Tumbangam Libani Masagida Magda Ngamkai Ngagliba Singh Isa Singh Hainingai Litana Tagali Pondoki Aiba Yaudana Lamdamba Ama Chakotpangam Loi Lamdamba Aduki Aiba Singna Malemgi Miamda Sak Takpada Achopathodanka Lori Haina Manipur Maite Pangal Welfare Organization MMWO ge President Kori Mayam Boboina Pondokre Wapama Singasi MMWO na Chahi Kudingi Leptana Pangtutuna Lakpa Tharum Singhi Manung Channa Handak Sahigi Oina 30 State Level Kayamuddin Pukri Mayum Memorial opened up point writing cum recitation competition the Ama Manipur Press Club ki Lokta Hall da Pangthoki ba Tharambadu ke Marilena na Phongdokhibani Tharambadu Electricity Department ki Superintendent Junior Engineer MD Riyauddin Khan MMWO ge President Boboy Korimayum Sangnayaba Aiba Dr. Rahijuddin Sheikh Kumza Lisangani Kumatwegi Sahitya Academy Translation Prize winner MM Ahmad National and International Awardee Kabi Inga Remba Allies Likma Ba Amade Fox ke President TS Manihana Matang Sena Chief Guest President Amade Guest of Honor Sing Oina Saruya K Taramadu Kamari Lenana MMWO ge President Boboina Makatara Duna Hai Lamdamba Ama Chakana Bahona Bada Lamdamba Duda Ladyba Aiba Aibi Singi Asoba Thodang Lai Lamdamba Sida Ladyba Inkalak Liba Aiba Singbo Mahima Sing Khakta Tamban Natana Tonga Tongamba Hiram Sing da Khud Tahanba Mathautai Haibage Pandamda Ngasagi Thoramba Ase Pangthokpani Loinana Manipurda Haukiba Megi Tangka Ohumdagi Hauduna Ngasi Phawa Satharakliba Landa Asina Miam Kam Thengna Waniriba Ase Ekhoi Punakona Minaduna Landa Asige Warishinda Ama Puraktuna Tangdu Laitaba Lamdampa Ama Ohenaba Honasi Hain Suphongdoki Masisi Punna Hikoi Manipurda Ladiba Ekoi Layman Adagi Oiriba Samjam Bamisu Where Kaminaba Missy Bureaucratic Horaga Dumina Lady Punna Kaminaba Sangi and I even low river Todang I see Makui Loraki Poina Sintabagi Loiva Panai Roy couldn't have the Humsitako Highly she's like when a Manipurda Lady was sit up community I'm the Kundami Jujuma Kanani Shu I would disafu Magana Pira Latinary Masi Nasipo Jalangana the National Security Hamapang and Company Adu Masi Russian Village Defense Force BDF Singi Kusuman Matamka Chunababongda Thasagetang Kuntra Pawgi Manungda Hengale Haina Manipur Lengana Order Amatok Trabadi Matang Nimitagi Akanba Kongsang Sangsilagani Haina All Manipur BDF Association President Laisram Devena Pondokre Ngasi Manipur Press Club ki Kobru Hall da Pangthokiba Pawgi Miphampa Amada Wapamase Pongdurladuna Devena Hai Ngarang Phamkiba State Cabinet ki Miphamna BDF Singasi Tonga District Singda Transport Awaya Bage Warebadu BDF Association na Akanba Maungda Kandem Tawi BDF Amana duty Tauriba District Amadigi District Amada Transport Over Hibisi BDF Amana Tha Amada Pangliba Kusuman Asi Sumnatagi Lupalising Tarakatani Luinana Atoba District Amadigi District Amada
chanaba honabada phangliba honorarium ba asina mahaga masa amade family maintenance mataukaramda tawgani amadi manipur gi issue kya da ngasi forwa BDF singna atoba thodang kya laudana lakpada natana manipur lenga na changsilakpa war on drugs ke mayokta chathakiba poppy plantation ge madangda su BDF nam mapungoina thodang lauke maram maduna manipur da leriba MR amade police na phangliba khusuman singka asiga manana manipur lenga na apunba BDF personnel lesing taraga Yankhagi Kusuman Ta Segetang Kuntra Pawaki Manungda Hengale Haina order Amatok Trabade Matang Numitage Akan Bakong Sangsalagani Haina Supondoke. Hadaki Laiba June the date 30 Haitare July 30 Boshida Sakana Akwiki Matik Sabu Kusuman Matamzi Sana Bakusuman TV Dragadi Akoi all Manipur labor BDF Lishing Tara yang kaisina amat awal aku di same saraga labor bani aku kongjung nama macam napa. Aduna yarga di aku di state government aku di matam kesana ba, hai berarti aku di polis amat di kamano yarga panggil ba jika sab mana na tang unsama tu buki tang kanu buki 30 buki manung dak order thopi draga di aku akan kongjung macam selani haji. DMU ge mahiroi singna sangsalapa khudang sarai henbage khongjang ngasegatana numit manga phazalaklei sarai heliba mahiroi sing police na ngaranga ehing lokhalore amok makatana makhogi demand phangdriba phawa chera henbage khongjang sangsengkhrei ngasi university asage administration block ta masangyam laba mahiroi singaloina na chara henbage khongjang da sarugyaraduna university asage mahiroi oinam kebana hai mahiroi singna taliba demand ase mahiroi khunai amabu achumba maikai amade aphaba gyan loksing pibi gadriba university asage thabak thoram sing mapung phana tahonaba award apa singka ase lehandana matik mangan leiba mahisanga ama ohenbiu haizabane Mahiroi sing terrorist oige khudakhulai paituna lanthengnage amadi police kamunage haibanate phongdoke mana makha taraduna hai mahiroi singna taliba demand singge paukhumpo oina lengake maikai dage karigumba khara leirabasu madu thabakta onthoktriba phawba aduma makhatana khongjang sing changching ke gane karigumba themduna thabako oina Pangthoktaduna wahi oina hairaga leirabasu matam ama Manipur University da thokiba laibak thiba thodok adugumba university asida thokloi hainingai leite Mahiroi ama phakibada mahiroi chamadage hauraga lising tholakani maram asina lengana university asige mahiroi singe laibak manghan bidanaba taliba demasingka ase thabako oina onthopio haiki Panbaya University asida regular BC register controller amadi non-teaching staff sing leitabana mahiroi singi exam pangthopangamdaba amadi pangthokiba exam ge fall haiduk tabana maram oiraga makatana mahiroi sing makha tamthanaba honabada achoba khudong sadaba mayong nabatanatana mahiroi singi career mangbaya bagi phibampa amalakpadagi university asige mahiroi singna makal makha kya ge khongjang changsinduna lakpage sarukama oina thasage tang mapandage khudang sara henbage khongjang sangsilakibane chara henbage khongjang aduna maram po eraga mairoi singe hasangi phibam phasilaktabadage hospitalized to yaukre ngarangka ahinga amo police na chara heliba seng lokhaladna matung thadurakhibaga loinana ngasi amo khongjang makasa thakibane University ma oyo na khoi haijabane ba ado asigumba makhata na moina responsive adi ward ko wahi khatangi oina responsive pire tokpa taragadi university si soyena maki MU da mai chakhiba dumaina mai chakani adu ko loina na ekhoi na MU da AP pandi gi matam da kashum sangam yoi chama legi da adu dei ta dana mi lising jail da leikani haba sa sija maya lebak nyang thongda ai press media thongda ai haijani Ketrigauge tha nipange jeng kadaida laikhrabage athubada mari leina putha puthokduna leiri puthoktana leiriba jeng singha ase puthokpiu haina wakan mifam chathakre Ketrigauge napsa grounda Ketri aba apunba nupi VLF na hauze Ketrigauda matam sangnatege jenga phangdana leiriba asige matangda mifampa ama pangthoktuna khanake
Hauzik lamdamba asida oiriba asi langi lengi nong nungsit ge amadi ising ichau ge chaithengna Khetrigaon ge miyam khamthengna wanare Khetrigaon na Khetrigaon da yengadaba cheng kadada laikhrabage miyamda khangalo amadi atoba matamda waraba miyamda phangpham thokpa cheng phangan biu haina Khetri aba apunba nupi VLF ke president thoibina wakan mi phamba aduda phangdokhe lamdamasigi lowest strategy da wakaru aina Hazam hangliba Babar Singhi apunba boti ama oriba Manipur Babar Association da lamdamasigi underground outfit singa amadi CSO singna puwathamba ngamloidaba selgi demand tawriba asitawigano Association ta asina angamba sempam donation tawzage hairiba asida lambi ama thiraga yanaba puraknaba honaminesi haina All India Trade Union Congress Manipur I2K Secretary Administration Samango Kangemana Pudoneri I2K Sinduna Manipur ki oriba situation asidigi political solution pupida u amadi workers singda kahenba sengi demand tobigano haiba hiramda thau ground pangthopa miphampa amaga mari lainana wafam ase mahana phondokibani mana makataraduna hai Manipur Babar Association asi I2ta affiliate toba body amani adubo hariba association asida maram chadana tawraklipa workers singna puba thangba ngamloidaba demand asi lebaki oiriba issue asige khalaga khara handopinaba haiduna parent body ama oina Mari Lainaba organization singda appeal tawbani underground outfit amadi CSO singi maikidigi association asida tawriba sangi demand asi PU karigumba piba ngamloidaba oiragana dukan sing thong lolo haiba akanba wafam thamlakibani Babar Singh asidi makoina haiba sempam adu piba ngamloidabana ngarangdagi hauraga dukan sing thonglon ba haure Hazam hangliba Singh asina angamba sempamba khainaraga Manipur ki issue asida matenka pangnaba haina khanaba leiribani adubo tansa asida ehenba sempam demand torpa asidi laibak thebani Hazam hangliba Singh asi maitei ngakta natrabasu worker ngakta oibanina internationalism ge wakhalonda thabak tawriba parent body su oiriba aitukna appeal asitawbani ngamloidaba sample demand tobiganu irepak ipurop kidamakta I2 asna honariba asidasu organization ta amati CSO singna wakal tabiduna angamba matamda angamba sampam donate tobada yanaba purakpa ngamhanbiu miyoibage minungse yenglaga khongpham adu khara handopio haiki aduga Manipur Babar Association lagi All India Trade Union Congress taju affiliate to body amani organization amani aduna as a parent body All India Trade Union organization na yengna laiba mande yaragadi linju sinaba saisu dictate ba ekoi moina angamba du matam mi matungina kharaga mateng panghana ba ekoi honadi puwa tha amang moida bo orgadi minung sigi yengi dana adum bado khongbam du khajiktam handok piu haidana haijare District Sport Association DSA Kakchina Sinduna Haying July ki tang tamari dagi chathagadaba Second Division Football League 2024 game matching conduct tawgadaba match Commissioner Referee Assessor amade free referee sing khankhre match Commissioner oina khalaba sing DM Magho amadi TS Dineshwar aduga referee singna Shamsand Arun Kumar Regal Prashuram Ajay Birkumar Rajesh Kom Brojent Modar Fund amadi Bidyapatini Gaza ge Khan Unista Dambur Khandana leba yumsingda Israel na landaduna yamtrabada miyoi humdra mathoi hatkre Samayi yankai henbana soangkre da Hamas na sasantoba Gaza gamena attack adubu miyam paktak nana hatpake asoba thodok amani haiki
Khana Unista Leba Damurgi Yum Sing da Bom Tadatuna Paktak Nana Miam Hat Kibane Hairi Civil Emergency Service ke member Kasu Yauke. Hamas Government ke Hal Ministry na Haikibada Israel Hamas ke Landa Yam Japadamio Lisang Kuntranipan Chahum Nipumanga Hat Kre. Lising Marpunipan Chaniga Marputra Manga Henmana Aso Panangang Kre Haina Pundo Kre. How's Garubada Maroiba Pau Monipizeri? Kaksing district ke Palendi area da Makatana Panda Pataudo Sing Tokana Pandam da Kaksing Assembly Constituency ke MLA Ramesho ne Chia Lautuna meeting Bang Tokre. High School Living Certificate Examination Abadi Council of Higher Secondary Education Manipur na Lauba Parikha Sing da Magwang na Pangba Mahiro Sing Okre. Ayiba Yaudana Lamdama Ama Chokot Pangamloy Haina MMW Oge President Korimayam Boyna Pondokre. Loinana Israel na Landabada Gazada Mio Humbudramatoi Hat Kre. Imis Paudang Ngati Ngasigide Matang sa Daloy Jere Ming Tabiri Bisang Mukahana Krumzari.